COVID-19 ga mari leinana londuna leiriba school sing asi Manipur lengangna changyang oina hangduna class 9 dagi 12 fawba class tauba hauhanbiu haina all Manipur recognized private school welfare association na lenga ki pukning chingsilakli COVID-19 na maram oiduna yeithoktuna lakiba course na loba class 12 examination gi lemhauriba subject sing asi dagi makha chathaba haukre center yankai mathoida mahairoi listing ahum chatruk tarani pana exam thakre अमसों अपन confirm case लाख तरुक का listing मरपुद्रा तरे ठेन की बगल लोइना ना मालूम की ओइना कोरोना वायरस न ख्वाइदगी है न सोखल बलेबाग सिंह की मनुंगदा इंडिया अहुम सुबदा योखरे मैं बुखरम जरी अदुम नेंग बिरी बस इम्पैक्ट न्यूज़ ने आई खाइन बम थोइनो हेन बी हवजी पुंजा सिफावगी मरुब पाउसिंग याम दपि जरी मणिपुर लेंगांग COVID-19 ga mari leinana londuna leiriba school sing asi changyeng oina hangduna class 9 dagi 12 fawba class tauba hauhanbiu haina all Manipur recognized private school welfare association gi president Doren Khabangan bana lenga ki pukning chingsilakli wafamasi association asina sinduna Manipur press club da pangthoki balamda masigi e pau gilam da thabak toriba paumi singda marks amadi hand sanitizer sing kutsinabagi thoramda haikibani Hiramasi matang da Doren Khabangan bana makhatana haikibada Manipur lengang na COVID-19 gi laina asiga mari lainana chahi asigi March thagi loiram dai dagi chatharukliba lockdown asida association asina mapung phana sogatuna lakli loinana COVID-19 gi laina asina naba mi gi masing asi state asida mioi listing ama helabasu narakliba mioi sing asi mapalam dagi halakpa mioi ngakta oiriba phibam asida Manipur da hauzik fawbagi oina community transmission gi issue asi leitribanina lengak na school thingliba asi khongpham khara hantoktuna class 9 dagi 12 fawbagi mahiroi sing asi school kaba hauhanbigo masida mathok taba thabak singsu association asigi maikei dagi mateng pangjarage haiki kogi mangda tariba COVID-19 pandemic oriba port chidagi education si khar makai kanba yana labagi damakta akoi class changi oina class 9 10 11 12 haiba asi amutang athu matamda class hobo yana laba association ni site ni su gameno Manipur da maruina education minister da punging chingchen jebasima thamjari aduga ani subada akoi gameno Manipur na talai padana quarantine center koi biriba ngasigi aided school oro government school oro private school oro haiba quarantine center singse masi athu matamda antang vacate to hangtopiba COVID-19 na maram oiduna yeithoktuna lakiba kosem na loba class 12 examination gi lemhauriba subject sing asidagi makha chathaba haukre ngasi thokiba engineering drawing sociology amadi thangta haiba subject sing asida kosem gi exam center yankai mathoida mahairoi lesing ahung ga chatruk tarani pana saruk yakhi hayeng aroiba numit asidana tongan by elective subject sing center kunmari da mahairoi chamnga nifu taret na saruk yaduna pangthokani ngasi pung tara dagi hokiba exam adu WHO amadi ICMR gi guidelines singi matung ina exam center changlakpadagi hauraga tongan ba checksel thorang sing lokhatki loinana exam hall manung da mahairoi amaga lapna phamhanki mahairoi khudingmak face masks uppagi mathakta hand sanitizer sing sizinaki ningsing bayabadi ngasidagi makha chathaba hauriba examination asi kanagumba mahairoi singna arapa maphamda exam center taram labasu mahakki mayum ga naknaba center amada exam thabagi ayaba kosem gi maikei dagi piba leiribane masigi mathakta mapalamda leikhibadagi halakpa yadaba amadi COVID-19 gi laina asina containment zone oibadagi thokpa yadaba mahairoi singisu kosem na special arrangement ama singani haina kosem gi chairman Dr. L Mahendrana laukthokhibasu leikrabani Haukiba numit kharani gi mamangdagi tarakhiba kumgi nongna maram oiraga Imphal fauduna cheliba maroiba turel sing imai wangkhatnare maroina Imphal turel Iril turel Nambul turel amadi Kongbu turel gi imai warning level gi thakta chele turel sing asigi imai wangkhalakpuna maram oiraga turel sing asigi mapanda khundariba mafam kharada ising ichau thorakpa yabagi akiba leinare amaromda Iril turel gi imai warning level gi mathakta chelakpadagi kairau asigi manung chaliba urup litan makhong amasong arapati bokul makhong gi torban gi sarukhara ngarang numidang namthakhi adubu mafamadugi khunja singna ahing athengba fawbada phaklong amadi wa ngaktuna leibak haiduna semjin badagi hauzik fawbagi oina ising kaibagi paudi leitri
Thangmeiban Polem Lekai da home quarantine tawduna leiba mioi ama positive oirakpadagi Jacksel Thorang oina Imphal West ki Deputy Commissioner Naurem Pravin na Cherol ama thoktuna Thangmeiban Kendra gi manung chana Yumnam Sagai Thongal Khoyathong Pukri Makha Lambi Polem Lekai Lambi Amadi Govardhan Achauba Lambi Manipur Epidemic Diseases COVID-19 Regulation 2020 gi para 12 ki makhada containment zone ni haina lauk thokre Mafam singa sada kanagumba mioi institution amadi organization na containment zone gi chana kanglon thugaiba thengnarabadi Indian Penal Code 1860 gi section 188 ki makhada chairak phangani hairi Lengana containment zone laukthokraba matungda Thangmeiban United Club TUC gi mityeng makhada club ki volunteers singna lambi thingsdinduna mioi amata chathok chasin tawbada athingba thamkhre Nakalamuram da Thangmeiban United Club ki President Pratap Leshang Temna Thangmeiban area da community spread lakadra haibagi mipaiba miyam da leire athuba da lenga ki mari leinaba singna lakpiduna paikhat pham thokpa thabak thoram paikhat piu haina demand tawrakli Government is section but imalaga lauraga so makhada tawriba implement sidi amta muong tana tawde haitare masini akhoni am nuai trije hoji angang duna leminaram family gi mi loinaram myam se atu matam da government na lokat pirakanda makoi sing se test phadana tawbiba aduna test tawbiraba matungda thaida sandoraktana spread tawtana myam se amtang government gi site gi akan section ra lahuningi ahamba da yam section lamba aduga hojina light thore municipality gi akhoi gi mi sing se loina tawga sanitize tawbinaba mi bogda akhoi gi volunteer tawjo akhoi di tawroi haiba akhoi di adugumba bog hoji haire community quarantine Center hangiba natra prajada awareness pibioba mana matam gi thoiba order sing se yamna fajana haidi media da kari da swine tawbune habse hunbiragadi aikoi community quarantine senajariba aikoi mayam manipur da mayam mai kendra seni mayam je masi nungai ba phagune na khaleba aduna tabida hekta khudak ta korokpi akoi dadi akiba pokpa kaino ju khangdabani na madugi samamna basimga kamena atuba da masim ju matam gi je mayam public mayam da khangan biraga lokhot biraga yam phane na khalesim Bharatiya Janata Party ki founder Shyama Prasad Mukherjee gi chamaga taramapan suba mapokumon thoram ngasin tiapa chuthekta leiba BJP Manipur Pradesh ki office ta bangthokre thoramadu da BJP Manipur Pradesh ki President S Tikendra Lok Sabha gi MP Dr RK Ranjan amadi party asigi thomi singna Shyama Prasad Mukherjee gi photo da leisu katuna ikai khomna botke thoramadu ga mari lenana Congress party da hana leiramba Thobal Municipal Council gi chairperson yauna Punna Councillor Taro BJP da changlakpada party asigi president na taramna okhe thoramadu da S Tikendra na Shyama Prasad Mukherjee na apunba India ama semgat na bahona badal loramba thodang sing nawhauna na singthakhe loinana Thobal Municipal Council gi Councillor Taro BJP da changlakhiba asina Thobal Municipal Council da BJP gi mapung phaba council ama semba ngamle haina nungai basu phongtokhe Prasad Mukherjee ki samaga taram mapalak suba pognom ki BJP State Union pangthok chariba palon segi loina na yamna nungai ba pawmana Thobal Municipal Council ki Congress ta leramba councillor taru chairperson ga loina na asi ase BJP ta yaure aduga makhoi bu taram no okpagi thoram mama pagi ngasi pangthok chariba ano sida tumpunna yausin menare hariba mi taru ga silak paga loina na Thobal Municipal Council se koige apong phaba adugamba BJP ki apong phaba council lama oire Prasad Mukherjee One Mahotsav Week celebration gamari lenana Imphal da leiba ani suba Manipur Rifles ki complex ta arboretum ama inaugurate tawkre Arboretum ado Central Forest Division Manipur ki Divisional Forestry Officer IFS RK Amarjit na inauguration tawkhibani ani suba Manipur Rifles ki Commandant MPS P Manjit na saruk yadna pangthokiba thoramadu da IFS RK Amarjit na hai Arboretum asi mapung oina research project ta ayamba sizinai masina lamdam asigi atangba pambi makhal sing yokhatpada achoba mateng oigani Maramasina asigumba arboretum ama semgatpa asi yamna maru oi masina tungi horakliba mahiroi sing yauna researcher scholar sing da hena khudong chaba kaya piragani haiba wafam sing thamki
plantation with a purpose hai tare adum banena logjai masi tungi hoigi haurakadoriba satra satri hoi college gi satra school gi satra mukoina moi gi taxonomy botany tamba matam dasu sida visit tawrakanda asigumba indigenous oiba manipur da phangba makhal makha ke agi panbi singse imphal manungda adum sida yamna laina lakpirakanda heng study tawbada yamna chawba khudong sabam oirani habadoi thamjage forest department ki site ju aina department ki mahut sinjaraga harauba nungaiba asigumba mamal jamlaba arboretum ama commandant sahab amadi mage officer sing staff singna sembat gi damakta yamna harauba phongdok chari Matang size break kamalauza ge break matung da malim gi na corona virus na sokhala balebak singi manung dai India ahum subada yoki bagi pau amadi Manipur amasung malim ge tongan tongan bai pau sing puduna laksage impact news summit yang taduna lebio ma'am amukana taram nok chari bulletin asigi makha taba pau myam da pizari Malim gi na corona virus na sokhala balebak singi manung dai India ahum subada yokre panbe abadi malim pumbagi oina Russia na hana ahum subada lairambadagi Indiana laichat asigi masing hengkalaktuna ahum subada laikibane Indiana apunba confirm case lakh taruk lising marfudra taret ka chamri henkre amadi Russia na apunba confirm case lakh taruk lising marfud taret ka chanipan henkre Malimgi hauzik fawbagi oina USA na apunba confirm case lakh kunmapan ka lising marfuni thoiga chamapan henduna makokta lairi amadi Brazil na lakh tara taruk ka lising mariga Jamga Henduna ani subada lairi Nakalamuram the India government ki Ministry of Health and Family Welfare na thadorak report ki matungina leba asigi na apunba confirm case lakh taruk ka lising marfudra taret ka chamri henkre active case na lakh ani ga lising yankai humdoi ga chani henbane mioi lising taramapan ga chatru marfudra humdoi na laikhidre amadi mioi lakh mari ga lising kun mari ga chamri henbana lying badagi phagalakre Maharashtra na confirm case lakh ani oiduna laichat asana khwaidagi sokhalaba state oire Tamil Nadu na apunba confirm case lakh amaga lising taramathoi oiduna ani suba amadi Delhi na ahum subada lairi Leba asigi oina coronavirus laina laichat asidagi bhagat khiba mi gi masing lakh mari ga listing kun mari ga chamri kunthra humdar su khiba loina na recovery rate chada humpu dasmik nipan manga yaure haina central government na hairi haukiba pung kun mari asida laina asidagi mioi tara manga lising tara manga ga chahung Yankai Pagatki, Mara Asada Indian Council of Medical Research ICMR na leba asigi tongan ba laboratory singda hauki bapung kunmari asada coronavirus ke sample lakh amagalising marfuga chamga marfudra taruk test tokre hari ICMR na ngasi fawbada leba asada puna COVID-19 ke sample lakh marfudra mapan lising humpu mapan ga chatruk humpuni thoi test tokre ICMR na lebak asigi oina COVID-19 gi sample sing test tongnana bagi laboratory gi masing nongmongi hengkat hanana bohonari loinana government amadi private laboratory sing ningthina yengsinduna approval pi bagi thabaksu leptana chathari hauze fawbada lebak asigi oina government laboratory chartret marfu nipan amadi private laboratory chahum tarataret punna laboratory lising amaga chama manga Indian Council of Medical Research ICMR na approval piduna COVID-19 ke sample sing test tawbagi thabak chathari Awang lamdam gi oina su coronavirus na nabami gi masing tapna hengalaklabasu laina laichat asidagi recover tawbagi changsu nongmagi hengalakle Assam da hoki bapung kunmari the COVID-19 gi case chartret kuntra manga lakhi state adu the coronavirus na nabami gi masing punna lising tarama thoiga chartret kuntra taruk yokre laichat asidagi mioi lising taret chamri kuntra humdoi phagat kre taramari yamana laina asina laikhidre State adu the coronavirus ki active case lising mari ga chani marfut taruk ni haina State Health Minister Himanta Biswa Sarma na hairi Tripura da nauna COVID-19 ki case kunithoi nauna lakre State adu the COVID-19 na naba mi gi masing puna lising amaga chamnga marfu ma thoi yaure laina asigi active case na chahum humphuni thoi ni haina Chief Minister Biplab Kumar Deb na hairi Nagaland da mioi kunipa nauna COVID-19 gi positive oikibaga loinana state asida coronavirus ki apun ba case chamnga marfudra yokre laina laichat asida gi mioi chani kuntrama thoi recover tokre active case na chahum yankhai mapan ni haina Health and Family Welfare Nagaland government ki minister S Panganyo form na haire Arunachal Pradesh
ता कोविड-19 की नौना केस तरा लाखिबगा लोइना स्टेट अददा कोरोना वायरस के अपुनबा केस चनी हुम्फु मापन यौख्रे लाइना लाइचर असदगी मियोय हुम्बुद्रा निपान फगतख्रे अमदि एक्टिव केस ना चामगा मरफुद्रानी हाइना चीफ मिनिस्टर पेमा खंडू ना हाइरी मिजोराम दा नौना कोविड-19 की अनोबा केस कुनिथोय लाखरे स्टेट असदा कोविड-19 नाबा मी की मसिंगना पुन्ना चामा मरफुद तरुकनी अदुगा कोरोना वायरस की एक्टिव केस ना यांखै तरुकनी अदुगा रिकवर तौखिबा मी की मसिंगना चामा कुंथ्रानी हाइना स्टेट हेल्थ मिनिस्टर डॉक्टर आर लालथांग लियाना ना हाइरे सिक्किम दा नौना मियोय कुनिथोय कोविड-19 पॉजिटिव ओइख्रे स्टेट अददा पुन्ना कोरोना वायरस ना नाबा मी की मसिंग चामा कुनमंगा योख्रे लाइना लाइचर असदगी मियोय हुम्फुमाथोय रिकवर तौख्रे अदुगा लाइना असिगी एक्टिव केस ना यांखैमाथोयनी हाइना डायरेक्टर जनरल कम सेक्रेटरी ऑफ द हेल्थ डिपार्टमेंट डॉक्टर पेम्पा टी भुटिया ना हाइरी मेघालय दा नौना कोविड-19 नाबा मियोय अमा थोरख्रे स्टेट अदुदा कोरोना वायरस पॉजिटिव ओइबा मी की मसिंग पुन्ना हुम्फु तरेट योख्रे लाइना लाइचर असदगी मियोय निफु हुमदोइना रिकवर तौख्रे अमदि लाइना असगी एक्टिव केस ना कुनिपा ने हाइना स्टेट हेल्थ एंड फैमिली वेलफेयर मिनिस्टर एएल हेक ना हाइरी कर्नाटका की सेकेंडरी स्कूल लिविंग सर्टिफिकेट SSLC एग्जामिनेशन थारुबा माहिरोई लाख तरेट मखाई हेनबगी मनुंगदा माहिरोई कुंथ्रानिथोय कोरोना वायरस पॉजिटिव ओइरे हाइना कर्नाटका गवर्नमेंट की मतुंग इन्ना हाइरी हाइरिबा SSLC एग्जामिनेशन असे स्टेट असेगी मियाम अमदि माहिरोई सिंगी ममा मपा ओइबा सिंगी मायोक्ता हौकिबा जुन कुनमंगा दगी जुलाई 3 फाउबा चथखिबने एग्जामिनेशन असेबो हैसल फ्री ओइना चथखिबगी दमक्तासु स्टेट गवर्नमेंट ना थागतपा फोंदोखिबनी गवर्नमेंट की डाटा मतुंगिना हौजे हौजे माहिरोई मरफुगी मथक्ता होम क्वारंटाइन तौरी लोइनरा माहिरोई कुंथ्रानिथोय अदुगा नकनन लैनरुबा मियोय सिंगसु कोविड-19 टेस्ट तौख्रे हाइरे पनबे याबदी कंटेनमेंट जोन सिंगदलेबा माहिरोई लिसिंग अहुमगा चमापन तरामाथोय हाइरिबा एग्जामिनेशन असिदा सरुक याखिदे माहिरोई चनिपान हुम्फु हुमदोय अमसु मसा ngamdabana maram oiraga examination asi thakide hairi secondary school living certificate examination asi tasengbadi chahi asigi march 23 tagi april 9 phawba pangthokadabani adubu covid-19 na maram oiraga karnataka government na yaithokhibani Central Board of Secondary Education CBSC na social media gi platform ama oiriba Facebook kapulaga CBSC the affiliate toba school singi oza amadi mahiroi singi oina free and comprehensive training program pangthoklagani hairi hariba training program asi ahan batangka ki oina virtual mode ta chahi asigi August thadagi November tha phawbada chathagadabani training program asida oza singi oina augmented reality amadi mahiroi singi oina digital safety amadi online well-being cover togani hairi chayol ahum chathagadaba training program asida oza amadi mahiroi lising tara saruk yaba yagani hariba training program asigi damak registration asidagi July 10 fawda tawhogadabani oza singi oina training program ase August 10 dagi amadi mahiroi singi oina August 3 dagi chathaba hogadabani hairi Nakalamaromdana Central Board of Secondary Education CBSC amadi Facebook ani local akliba thorang asibo Human Resource Development Minister Ramesh Pokhriyal Nishank na thagat pa phongtorakli Arab the bulletin se headline samhana myam da thamsari COVID-19 ga mari leinana londuna leiriba school sing asi Manipur lengak na changyang oina hangduna class 9 dagi 12 power class toba hohan biu haina all Manipur recognized private school welfare association na lengak ki pukning chingselakli COVID-19 na maram oiduna yeithoktuna lakiba course na loba class 12 examination gi lemhoriba subject sing asi dagi makha chathaba hokre center yankai mathoida mahiroi lising ahum chatruk tarani pana exam thakre amso apun ba confirm case lakh taruk listing marpudra tare hen ki bagal loina na malim gi oina corona virus na khwaidagi hena sokhala balai bak sing gi manungda India ahum subada yokre